Manipur da leriba politician singe political ideology da high command na mangda thamlaga party leader gi yaka yengduna leibana Manipur bu mahausa gi punsida hanjil hanba khangamloi haina RPI athwa legi national secretary Maheshwor thonawjam na haikre ngasi Delhi dagi Imphal da thunglakhibaga Maheshwor thonawjam bu miyamna Imphal international airport ta taramna okpaga loinana wafam ase mahakna phongtokhibane paumi singi wahangi paukhumda Maheshwor thonawjam na makata raduna hai tha nipan laba Manipur gi irang ase Manipur gi mapandagi irang leitrabra mahausa gi fibam da hajilak laba oina miyamna una hori masimak aikhoi gi politician singna irang ase pukhatuna khanghanba ngamdabana ne irang asina ngasi su ima sing amadi Manipur kaiba yaroi haiduna ngakliba ijil inaw singna tumba chaba khangdana leiri Manipur kaiba yaroi haiduna miyamna ngasi leplabasu politician singna political solution puraktriba makhai adumak charangna duna leigane amarom Manipurna India da tinkraba chahi asukuiraba fawba yelhongmi singi oiba chapchaba right amade protection piba ngamlamdaba refugee singda Indian constitution ge makhada achauba Chengak ama oiriba ST pithokiba madugi sumathakta refugee singa su tongnaba punamak ase ngasi fawba semdokpa ngamlamdaba ase laibak thibane masida ngasi power paiduna leiriba politician singna irang asigi solution puraknaba khonabagi mahutta ngaihaki mingchat tanaba relief camp singda mateng tauba makhoi masel onsinaduna hunaduna leishinba yaningde handak pangthokiba parliament ki ningtham mifamda Manipur gi oiba wafam amata pukhatpa ngamkhidaba asimaksu khwaidigi laibak thibane Ekhoigi leiriba khudong chadaba sing ekhoina haidana masana khangjagadabani haina inthokloidabane punama asida lamdam asigi politician singna wakhal tabiduna irang asigi oiba political solution puraknaba punna honaminase haike session sida Manipur mai chai have se pukhalamba yabani baseng na harba sida akoi gi minister oiri haimada MP haibada yarakte na traga minister oiri na traga MP duna hairubada akoi wanganga lakte kholakte adu taragadi sigi answer se kana na piduri nam haibiro ni yam line mini amani dang wangang bada parliament dang ngangada life thari bani session manungda loina khangadabane sida akoi gi wada putho oba yabane ba sida kaidowe state nang tawgani highlight thokradi mokhoi chatli basi maram kari no prajana bot thadaraga matam mangai mokhoi bot thadaraga mokhoi chatla libasi gi maram se kari gino adudi prajagi matam manga libra mokhoi Delhi da leirunabra adu concept to la eba adu targadi akoi responsibility se koi logadabani sengna haijarabada IB na khangamani intelligence bureau na khangamani lai thokpa yade sengna harbani masam sai department ni doctor ki mathau nurse ki mathau leiriba department ki karmachari singdor karmachari mathau political leader mana mathau ta utare adu IB na du khalta ang taramani central leader na du mai khangjaramani du yaroi moi IB ki tobom thokpa akoi leaders ma'am sigi Manipur dagi chatlaga represent tawriba politician ma'am se sigi chapchaba daita layeba akoi Manipur mai chai ko akoi imai ben se chorog tummi ko akoi mi siba yauri ko haibase left na akoi pau pibam chang